Hojik akhoi myamna ukhiba video matik adu movie natraga television amatagi special VFX effect yauraba clip amata natte adubu 2011 gi Japan gi puwari da Khwaidagi akanba earthquake aduna maram oiduna thokhankhiba tsunami gi asengba footage amani ngasi gi video sida ikhoina tasengna thamoi sokningai oiba Japan gi tsunami gi thodok asigi chaitheng adu punna khangminasi maram aduna video asigi saruk amata miss tawdanaba video asibu loiba fawwa soidana mejeng tabiyu habi wafam asi thamjari adom su channel asigi anoba viewer natragana channel asibu nongna thingnabiba miyoi oibirabadi channel asibu pungning thogat bibo oina subscribe tawsambiramu habi wafam asi nolongna haijari 2011 gi March 11 asi Japan gi history puwari da lebak asina kaidonungda kawbangam loridaba yamna lebak thiba amamba numit amani numit asida Japan gi Honshu north eastern thangba sarukta magnitude 9.2 gi akanba earthquake ama samudra gi rolnung gi makhada thokhibadagi khanghodana samudra gi imaida achoba isingi ithak ipom wave sing kahalami minute kunthra gi manungda meter nifu fawo wangba isingi ithak ipom wave singna awang nongpok thangba coastal defense adubu machet kya thokna kahalami masida ikhoina su uriba samudra gi isingi imaisi asuk yamna yangna hengalakhi masibu ngakthokla thamlamba protective dam gi wall sing adudagi su hengalatuna fakhalami amadi second kharagi manungda sorok ki lambi pumba isingna chenthaba horakhi kallaba isingi ichel asina chatkhiba mafam khudingda yum sing amasung gari sing ase thuna yangna chenthakhi amasung athuba matamda coastal region punamak ase isingna thumjenkhi masigi manungda lambi amada miyoi ani cycle thoba urami kanagumba manadi makhoigi thona ase angakpani hainagani adom oinamak makhoina hanadagi makhoigi punsida asigumba earthquake amadi thodok asi thengnakhiba oirambasu yai adubu makhoina khangjaramde matudi minute kharagi manungda makhoina Japan gi puwari da khwaidagi chawba tsunami ama mayoknagani amadi ngasi fawba kanagumba matana makhoi ase hinglibra natragana sikhrabra haibasu khangba ngamdana leiri masigi matungda tsunami na changlakhiba shahar aduda amuk yengminasi mafam asida khanghoduna lakhiba tsunami asina maram oraga miyamna yamna ngakhi amasung makhoigi wakhalda awaba amadi nipaiba poknakhi lambida chaliba miyoi kharadi sibada akiba leitabo ina ukhi maramdi hairiba tsunami asi tasengna kayada khudong thiningai oibage haibadu makhoina khangdabagi oirambasu yai adubu aroibada samudra gi asigumba asawbagi mong manba mataw asida makhoisu akiba faunakhi alarm sing khonglakpa amasung khudong thiba tare haibagi mayek senglakpaga loinana miyamna anakpada leiba awangba mafamsingda thawai hingnaba chenaba horakhi yamna thuna hengalakhiba samudra gi ising kya asina dam asi pathoklaga lanthokuna chatkhi amasung samudra gi khongbanda leiba yumsing adu thumjenkhi matam asida hariba yumsing asi kongolgumna ukhi aduga amubai singi ithak ipom black wave sing aduna makhoibu minungsi leitraba mongda macheta na thugaikhi tsunami asina thokhankhiba manghan takhan basei tasengna thajaba yaroidaba mong amadani mikup kharagi manungda shahar sing amasung khonggang kya ama isingna thumjenkhi building kya kaikhi lambi kya kaikhi thong kya ama tektuna takhi amasung traffic sing mapung fana lepkhi adubu masi khudong thiba sidagi su hena chawba wathok ama oriba crisis asina Fukushima nuclear power plant gi thohaningdaba thodok asini masi tsunami asina ohenkhiba khwaidagi aruba fall consequence amani tsunami asina maram oidana nuclear plant asigi power supply kakthakkhibana maram oidana masigi cooling amasung control system sing ase fail ohelami masida masing yamlaba explosion amadi leak kaya ama ohenduna yamlaba radioactive material sing thadorakhi Japan da thokhiba laibak thiba nuclear accident asina akoibagi phibam amasung miyobagi hakselda achauba saphu ama pikhi amasung asi fawda Fukushima gi akoibada leiba mafam sing asida mi amata taba leibi yadana leiri hariba nuclear leak ase Japan da thokhiba oiba tarabasu masigi mangjaba kayamna sathibagi haibagi effect adudi malim sinba thongna uba phangki masida thokiba disaster asina ikhoida takpikhi madudi nuclear energy asi yamna powerful oiba khaknatana thangmaya ani panba double edge sword ki mataw amagumna su oiri leak oraba matungda overheating reactor sing asi cooling tawnaba ingtha hanabagi damak yamna be singi amount sing mathaw tarami adubu ingtha hanbada cool tawda season akiba ising adu yamna radioactive oiba substance kya yawa maramna nuclear gi waste water oinon thorakhi Japan masigi contaminate oraba phatraba ising ase achauba storage tank singda thamjinbadagi hena atai atopa pambayamata leiramde hojik chahi 10 hena hokre amasung hojik fawada Japan gi authority singna masida kari tawgani haibagi warep amata lawdri
ngasi di radioactive ki ising tan million ama hena store toduna thamkhre Japan masibu samudragi imaida thadokpa yai haiduna hairi karigumba masi taroklabadi thadorokpa tarabadi masina samudrada leiba marine life singda achauba chaitheng kya pigani amasung masina prithvi gi khongchata akaiba kya ohenabagi thaurang art disruption plan ama hodokpani haiduna kaunari ba si thohalakpa yai masigi ware basi malem sinba thongna yaningdaba phongdokki maramdi miyamna masibu malemgi oina manga ta thohanabagi mamal oina Japana masabu ngakthok chanabagi interest ta tawribani haiduna ukhi maram aduna Japan gi ware basigi matangda adongi mot kari leibage adongi wakhalon adu comment ta share tawbiramo matang asida aina mayamda haijaningbadi masigi disaster asi Chernobyl disaster ga manaba khwaidagi wangba thaki level 7 gi nuclear accident amani haina classify tawki 2021 fawada confirm toraba sikhiba migi masing ase 15,899 oiki apunba mioi 2,526 thiba khangdana leidi amasung mioi 6,000 henbana asok apan yauki pulapna asok apan amadi asi ana yauraga mioi 18,000 gi mathakta oiki 2011 da thokiba Japan gi tsunami asisu puwari da khwaidagi mamal yamlaba paisa changkiba costliest disaster amoiki masida dollar billion 220 hena India gi currency da lupa crore lakh 90 hena amanga ta thokki thodok asigi matongda malem sinba thongna tsunami gi warning system da achauba ahongba ma puraktuna major upgrade kya tawangam khi ngasigi video asida aina haiba matamda soikilan kiba henjinba ma digital yorobasu punamangna ngakpinawi wafam ase nolokna haijari marup mayambo hanna hanna thagat pa phongdok chari